Akasvani Imphal Ngangom Kiran Pau Pajari Ahan Madumaruwa Pau Security Force na Senapati Jila Dagi Kani Kilogram Taramatoi Fagatle Angang Pavda Chenabami Anishu Pari Aikoi Amuk Hana Kuntak Laru Shahibu Wakalonda Numit Nini Chatagadaba 2-wheeler rally Imphal Hapta Kangjibungdagi Ngasilam Taragani Amashung Pradhan Mantri Narendra Modi ki flagship platform Proactive Governance and Timely Implementation Pragatina Infrastructure Samwat Sagatpada Chauna Kanaba Piri Security Force na irang thokpa yai haina chingnaba mafamsingda area domination amasung thibomagi thabak chathaba leptri akaknaba pawsing lawduna namduna sel khaiba madi aina yadaba thabaksingda chenaba miyoising phagatpa su leptri Raja Police ki control room na thadorokpa cherol amada hai Thobal jila ki khangaboktagi Security Force na pripaki nupi cadre ani fare nupi ani asi kaksing khunau ngaikhong laikai angang ahum namduna phabagi thodokta chenaba miyoisingni Makoina Faziluba Angang Singadu, Imphal West Jilagi, Usiwa Awang Laikai de Kalaba Matunda, Makoi Makogi Imung Manung Sing the Sinakre. Mipami Pungi Taudok Adu the Makoina Sisinaramba, Angawuma Sugi Maruti 800 Tamasu Fagat Lake. Amaromda Security Force na Senapati Jilagi Manung Chanba, National Highway 2 the Laiba Nepali Kuti Dagi, Asamasa Ama, Kani Kilogram Taramatoi, Gram Chahunga Konana Fare. Mui Aduna Tonglakpa, Bolero Amasu Pare Heidi. United People's Front UPF na chahi taret khuntakpa buning singduna haukiba December 10 dagi hauduna thabumama chupna National Reconsolidation Month ki thorom pangthorakli Akasvani Imphal ga unaba mada UPF ke advisor Khomdram Ratan na hai Thabum palan asigi manung channa haukiba December 10 dagi Assam Meghalaya amasung Tripura da khundariba Manipuri singa unaduna aikhoi amuk hana khuntak laroi shi haiba wakhalonda Manipuri sing oiba apunba saktam amadi shakti ama sangutnaba thorum kaya pangthokre Manipur dana ngasidagi hauraga hayang phauba miyamgi apunba sakti sagatnabagi wakhalonda 2-wheeler gi rally ama pangthokani Rally asing ase pung tara dagi Imphal gi hapta kangjibung dagi lamthagani madugi tungda Imphal East Imphal West amasung Bishnupur jila na singwa phauduna chatlaga Moirangda ahing leklaba matungda Kaksing amasung Thobal jila na singwa phauduna amuk laklaga hayeng Manipur College da lamthung pamoigani Thasig mapanda Manipur College da miyam ga sobo khongchat amachatuna Langthawan Khubam Kanchipur da Maharas Gambir Singh mitam da haikat lekat tamlaba matungda miyam ga oiba apun mami phamama pangtoktuna thabum palana siloisin gani mahakna hai Akoi amuna khumdak lugum jana ko pangthok sirba campaign asi tha ma chumna pangthok ngalorena akoi amuna akoi khumdak lugum je haibadi mamang gaida chai do khumdak pada ipai busina ko chai do khumdak pudigi Manipur kalamu gumna ngasi Manipur ge sum balduraba khuntak la sibagi phim oiraba amuna khundak ko yabagi phim mo lakpida ngasi akoi Manipur da leminariba kanglong phuru khuding pullakanda ipa asibu kalona bagi tanja adu laklena khalakanda madugi mathuk tabadu lei khalakanda hadaki kumon si pangthok chogurena akoi amuna khundak lugum jana haiba thoroma koi pangthok chobani District Health Mission Society Imphal West na sinduna district level asa convention ama ngasi GM hall da pangthokani thormaduda Imphal West ki deputy commissioner mayang namum Raj Kumar amasung Imphal West ki chief medical officer Dr. NG Dayabati yauna jila thakimakok thongba official kaya saruk yagani Raja Singh Jila Singh Kundari ba tongan ba phurup sing gi akhanna ba pot yon pham kaithel sing Imphal manung da hangdoktuna miyam da makhoina puthok ko polam sing laibagi khudong chaw piba da natana pothok liba mari pot yoliba sing shantok su hangat ahli sing masung tamgi marakta lainarak liba mari hena chachil hanana bagi wakhalonda hauki ba sahi khar dagi tongan ba mafam sing da singi phurup sing akhanna ba kaithel sing hangdoktuna lakli Liangmai Puruk Oiba, Liangmai Market, Hangbagi Taramari Shubanamit Oina, Hayang Singjamai Wang Makhetri Laikai Laiba, Southeast Youth Organization Gi Area da Pangtok Lagani. Liangmai Imphal Market Committee na Tok Pacherola Hai, Ashiguma Kaitel Singasida, Miam Makoi Darkale, Polam Sing Label Laktuna, Tongan ba, Yellow Puruk Potok Putok Level Long Missing Amadi, Port Joliba Singapuning Togotuna, Kanglup Masal Marakta, Hena Sakti Lahina Bamadi, Punna Sokat Minana Bahonari Bashida, Mateng Pangbiu. Himachal Pradesh ki Simla da hanak ta pangthok kiba MMA Flyweight 56 category fighting championship da champion or club none jila gi Luangchum Awang Khuldagi Kadam Gaipo Gangmai bu ngarang Imphal International Airport da miyam na taram na okre
Taramna opoduda Gangmai Phawam, Assam, Manipur, Nagaland amasung Luangchum Students Union gi mihutsing saruk yaki. Thormadu saruk yakiba Gangmai Phawam gi President Mani Gangmai na hai Kadam Gaipo Gangmaina Masana Sid Chowno Mai Palakibashina Masagi Tinatana Manipur gi oina mingchet purapngamle Lairba imung amada horkiba sana royashina Aset Wakalon Galoina Nakan no Honabadagi Mai Pakpagi Tankak Asi Yorpungam Kibani Hainasu Mahakna Singtaki Manipur Adventure and Allied Sports Institute Mashi Kairaung Sinduna Numit Mangani Goiba Winter Adventure Camp Ama Tha Sigi Mapandagi Tarahumdoi Phawa Pangthok Lagani Hariba Camp Shida Yoga, Jummering Practice, Rock Climbing, Watermanship Training, Trekking na Singba Tongan Tonganba Item Sing Pangthokani Saruk Yagadaba Miyosingna Tha Sigi Mapanda Kairaud Leiba Mashi Complex to report Taurana Bahairi Tabiriba Pawasi Akashbani Imphal Dagini Pradhanmantri Narendra Modi ki flagship platform Proactive Governance and Timely Implementation Pragatina Lebak Asida Infrastructure Sangut Sagat Pagilamda Chauna Kanaba Piri. Kumjali Singani Taramanga ki Pradhanmantri na Hawdok ki Batausilasana Langak Sasan ki Tabakta Ahoma Purapangam Batanatana Maruiba Infrastructure Sing Sangut Sagat Pagi Tabakamadi Miamna Tangnariba Kudong Chadaba Kayagi Matangda Pradhanmantri ki Yang Chang Basungam Halle. Platform asina Kendra Rajya Singh Masung Kendra gi Mantri Singh Marakta Laina Pau Phawna Handona Chakut Thorangi Thabak Sing Packet Pada Hena Laitok Halle. Haukiba Sahi Tara Sida Pragatina Chakut Thorangi Thabak Sing Amadi Infrastructure Sing Sangut Pada Tinthabagi Maram Sing Khangdoktuna Chunabu Warep Sing Lowtuna Hena Kumang Chokshin Hanba Sungamle. Pragati gi Makhada Khanamam Yang Changduna Assam gi Brahmaputra Turel gi Mathakta Shaba Bogibil Rail Kam Road Bridge asi Bharat ki khwairi ki sangba duga Asia Mahadesh ki oina anishiba khwairi ki sangba Rail Kam Road Bridge oire thong asi awang nongpuk lamdam gi maruiba lifeline oiba tanatana Assam amasung Arunachal Pradesh ki marakta samnahanbagi maruiba thong amasu oiri Kendra ki IT amasung Information and Broadcasting Mantri Ashwini Vaishnaw na ngarang lebak asigi naharol laktara romda thabak piba ngamgadaba AI skilling program hawdokre Rajasthan ki Jaipur da virtual oina pangtokpa tharma mada Sri Vaishnaw AI skilling program adu hawdokkibani ngasi phongwa pause singi maroi pausingi dam hawjik Ngangbam Amukhomba leire Amukhomba Thagachari Kiran Manipur Press Club Linkhat Kibagi Mapok Kumon Thorunga Mari Lenana Ngarang Press Suti Leibana Maram Moiduna Imphal da ngasi pauche sing phongnadre adumakpu singi jila kharadadi pauche sing phongnadi Tamelong da phongba Ganfi Mel da buffer zone thamduna Manipur bu machet tahalle haina Lok Sabha gi MP Dr. Angomsa Bimol Akoijamna Center Laingakta Penal Phongdo ki wafamna ahan behelain tawri Bishnupur Jila gi Saitonda bom mathang pokhain kibagi thogdok NIA na Tijilagani haiba pawamasu pawsi sida maroi pawina phongli Tamilong Jila da Celsius degree Tairet ki makhada leiduna untare haiba paw ama Tamilong Times ta ahan behelain piduna phongli Mixed Martial Arts Sanaroi Kadam Gaipau Gangmaibu Luangchum Students Union Amadi Gangmai Sagai gi Luching Basingna Taram Okre haiba pawsi sida anisuba headline tawri Hillson Bin Express ta Sanapati Jila da War on Drugs ki makhada Ain kaina tharamba popi pambi kya security gi apunba kangbuna yanthatuna manghan tan khre haina ahan ba headline tawri security gi apunba kangbuna National Highway to Paringi Sanapati da mioi ama yamna ba drug ka konana phare haiba paw Sanapati Store of Ground da kuntra mari suba MKS Sports Meet lisingani kuntaruk haukhre amasung Lakhamai Village da Let PS Mosoni Memorial Trophy hawtopagi thoramda MLA Kumosa Saru Yakre haiba pausi sida maru fauna phongli Kiran Thagachari Amukhomba aroibada maru paw amohanna Security Force na Senapati Jila dagi kani kilogram taramathoi fagatle angang bhabra chenaba mioi anishu phari Aikhoi amuk hana kuntak laru shaiba wakalonda numinini chathagadaba two-wheeler rally Imphal gi hapta kangjebung dagi ngasilam tharagani amasung Pradhan Mantri Narendra Modi ki flagship platform Proactive Governance and Timely Implementation Pragatina Infrastructure Sangut Sagat pada chauna kanaba piri Paulo Jare